India ki Bengaluru dagi KS Biswas haiba pera swimmer asi masagi chahi 10 surakpada makhud animak kakhi 2012 ta Saudi Arabia na Women in Society haiba theme asida major conference ama pangthokhi maduda nupi ama faoba saruk yakhide Black Dragon Fish haiba sea fish asigi light 99.5% absorb tawba ngamba ultra black skin lay average oina nupi amana Mahakki Punsida lipstick kg ani dagina ahum faoba sai Peg number 1 India ki Bengaluru dagi KS Biswas haiba pera swimmer asi masagi chahi 10 surakpada makhud animak kakhi mahangna silver amadi bronze yauna 2016 da Canada da pangthokiba Speedo Ken M Para Swimming Championships da medal ahum phangki mahangna chahi 10 surakpada high voltage electric wire amada tusinbadagi makhud animak kakhibani swimming khaktanatana mahak martial arts amadi dance tasu train toraba miyoi amani mahakki skill sing asida astha amadi book a smile haiba organization sing asina mahakki training amadi infrastructure da changadaba senpham sing adu mateng panglami Peg number 2 2012 ta Saudi Arabia na Women in Society haiba theme asida major conference ama pangthokhi maduda nupi ama faoba saruk yakhide conference adu Saudi Arabia gi University of Qasim da 15 country dagi delegate sing saruk yaduna pangthokhibani adubu hall aduda nupa khakta attend torami conference aduga mari leinana publish tawkhiba male panel amadi audience pumnamaki photo adu global gi oina viral chatkhi asigumba dynamic oiba thaudok amasu 2017 da Al Qasim province da regional girls council ama launch tawringei da thokhi masida male official singna stage da phamlami aduga female participants singna tongan room amadagi video link yenglamni Peg number 3 Black Dragon Fish haiba sea fish asigi light pu 99.5% absorb tawba ngamba ultra black skin nama lay mahakki unique oiba magun asina aruba samudra gi ising manungda mahak pu uba phangde mangondagi reflection natraga shadow phangdabana maram oiraga bigger hunter singdagi lotpa amadi atopa jiba macha singbu phabada achauba mateng pangi Black Dragon Fish asigi melanosomes kauwa apikpa skin cell singna light trap tawi makoina light amukhanna thadokpadi thingi maram asidagi mahaki outline natraga shape ulakte asigumba fish makhal sing asina atopa fish singna uba ngamdaba special red light thadokpa ngammi makoigi amambada masinjak thibada khudong chahanba athauba mayasu pali Peg number 4 2002 da puthokiba Spider-Man film da Peter Parker na Mary Jane gi tray edu yamna mong ta na okhi maming chalaba school cafeteria gi sinmati asi CGI amata sizinnakhide Peter Parker gi saktam langkhiba Tobey Maguire masamangna 156 times fail oiraba matungda 16 hours ki matungda perfect oina sin asi namba ngamkhibani sin asibu namnabu honabada Tobey Maguire na tray aduga mahakki makhutka glue sizinaduna napsina hanki crew members singna food item sing adu amumum to oina camera frame mathaktagi thadarakhi studio gi maikei dagi hanjin fail oirakpadagi sinmati asi yahollaroisi haiba fawbu leikhi Peg number 5 Aikhoigi finger singi manungda middle finger gi fingernail asina khwaidagi thuna sangi masigi mathangda index finger amadi ring finger na nagna inai aduga thumbnail amadi pinky nail na
ख्वाइदगी तपना सांगलई मसिगी मरमदी असांगबा फिंगरसिंगना मैट्रिक्स ब्लड सर्कुलेशन हेली चहीगी ओइना फिंगरनेल सिंगी ग्रोथ रेट असी थमगी ओइना 3.8 सेंटीमीटर इंडेक्स फिंगर की ओइना 3.9 सेंटीमीटर्स मिडल फिंगर की 4.1 सेंटीमीटर्स रिंग फिंगर की 4.0 सेंटीमीटर्स अदुगा पिंकी की ओइना 3.3 सेंटीमीटर्स नी। फैक्ट नंबर 6 एवरेज ओइना नुपी अमना महाक्की पुंसीदा लिपस्टिक केजी अनीदगिना अहुम फाउबा चाइ मसी 2002 दा फोंखिबा मैगजीन सर्कुलेशन अमदगी खंगनरखिबनी अदुबु रियलिटी ओइनदी चासिनखिबा चांग असि मसीदगी यामना हंथै मसीगी मतांगदा यूएस फूड एंड ड्रग एडमिनिस्ट्रेशन ना नॉर्मल ओइना लिपस्टिक सिजिनरिबा असिना हेल्थ रिस्क करीमता थोखंदे अरीबे एस्टिमेट पल्लिबा असि नुपी अमना नुमित खुदिंगी लिपस्टिक 24 दगिना 87 मिलीग्राम सासिल्ली हाइबसिनी चाही यांखै मुक सुरबा नुपी अमना लिपस्टिक फुल ट्यूब चाम हेन सिजिननै अदुबु लिपस्टिक अयाम्बा कप चिंजा नेपकिन मखोइसिंग असिना कोखनखि योटसिनखिबा सरुक असिदी खर खक्तनी। फैक्ट नंबर 7 2009 की मे थादा गूगल ना हमिंग चनी मसीगी कैंपस तगी नापी चाथोकनबा वीक अमा वायरमी मखोइना गूगल की कैलिफोर्निया हेडक्वार्टर्स की माउंटेन व्यू दा हौरिबा नापी सिंग अदु ट्रेडिशनल लॉन मोवर सिजनबगी महुत्ता मखोइना हमिंग सिंग सिजनखी इको फ्रेंडली ओइबा प्रोजेक्ट अदु जेन हाइना कौबा हार्डर अमदी बॉर्डर कोली अमना सुपरवाइज तौखी असुम तौबा असिना नॉइस पोल्यूशन अमदी एयर पोल्यूशन हंथहली एनिमल सिंग अदुना नापी चाबा मतमदा सोइल अदु नेचुरली फर्टिलाइज तौहली असिगी सुमथक्ता हिल साइड की कैंपस अदुदा फायर रिस्क हंथहली एम्प्लॉई सिंगसु ब्रेक मतमदा एनिमल सिंग अदु येंगलगा नुंगाइबा फाउजै। फैक्ट नंबर 8 नोंगमा ब्रिटिश अमना स्वामी विवेकानंद दा हंगलमी अदोमना इंग्लिश जेंटलमैन अमा मानबा प्रॉपर क्लोथिंग सेट्रिबा करिगिनो मतम असिदा स्वामी विवेकानंद ना नोक्फेट तौदुना हाइरमी नखोइगी कल्चर दा टेलर अमना जेंटलमैन ओइहली अदुबु अखोइगी कल्चर ददी अखोइगी कैरेक्टर असिना अखोइबु जेंटलमैन अमा ओइहली। फैक्ट नंबर 9 आई लव यू अमदी आई लव यू अनि असिगी खेनबा असि बुधाना यामना फजना फोंदोकली अखोइना लई अमा पामजबा मतमदा लई अदु हेक्ततकनी अदुबु अखोइना लई अमा नुंगसिजबा मतमददी लई अदु हेक्ततपगी महुत्ता नुमित खुदिंगी इसिंग चाइबीगनी।